CHAKKHUMGI MEIRI na relief CAMPTA MATENG PANGBAGI SARUK ama OINA ngasi Thanga Kendrada Leiba relief camp taraga mari da Leiba Meeoisinggi Chak Thongnaba Lpg gas Khutsinnakhre ACSI MLAT Robindro yauna pangthokiba thoram aduda tengbang piriba loop asida saruk yariba retired colonel LN Singna haikibada relief camp ta leiriba singi mateng kharadang pangnaba khanabada khwaidagi maru oibasi chakhumna oibana masida oina pangbana fare khanaduna paikhatchabani lonana MLA na chauna daita lobituna makhata ba kaya paikhatkigani hainasu makhata ke Army hai ba samre kar lai moi gi yam resource am lai process moina help to yo ngamadi masi gi yam na koi da lai ko ko oine na tor ma na koi si contact taw na raga nahan mari ni mamang da moina truck load ani mukki hai ta na gari ko koi gas stop cham kunji pubire free the product in a car chowani flight ka akoi da mangta relief camp da mangta puri ko ko chamana bani masi gi ja koi da yam chaw mateng am pa oibuna masi mayam akoi gi relief camp cham ko nu lai bisida loina musi thung na yen ba ngam gata aina akoi gi CHAKKHUMGI MEIRI gi akoi volunteer sing jina akoi thaja ba ma koi da confidence am la na nasi jina akoi honorable MLA na mateng pa biduna akoi mafam cham ko nisida handan chalaga to bisidi ngam do ni na sei da pulak to la da amta pulak siti ba ya raga di akoi da su yam matam ji kana gani thuna su distribute to ngam ni na asi sei da ko me am punje bani gas stop amadi cylinder sing piraba tungda MLAT Robindro na makhata na gas ki awat pa laibada pau pibirao watana ba hotna jage adubu ningthina lekna sizina biyo haike tungda MLA na miyoi basi kanasu amornate siraga loiba ngaktane kananasu karisu puraga chaloi maram aduna meitai su kuki ichilinau sing su wakhal tamina duna nushinaba puraktuna relief ta leriba sing hanagum ingtamna leina ba hotna si haike MLAT Robindro na makhata na manipur haibasi mitai khagdana saba yabanate furup kontraga taruna sabani masina manipur kobani aduna aikhoi nushinaba mathoktai hauji relief camp singda leitaba mi kayasu yamna wana ba matam oiri aduna pumna mak santi laklabadi awaba sing loina koktuna mahusagum ingna leigani haiba wafam tamke awat adi gas gidana akoi phani sinna kaisa isnau yamachu thanda ga ginaga adi gas anaside apni mangan da bidako just exclude da da bidaka sinna digo adu gas ko buda adi ga ko gas di tan ni to nama exas ni ne na to adi manipur se na ka lenne de sina ko kan do si manipur haine khanger si puru putra mari putra ma putra ro punna le bisni manipur haisi manipur doesn't mean only for my take of the Leiba Islam na punang sisa Leiba jagasim kali to yam Manipur ne ka yaay mo kay kay masin mata sauna ba mukhanna ba thodi si yaay ki thada na ba ay su bagay do Islam na ba 2000 si yaay mo kay koy pinag Leiba jigla Leiba pa sa si yaw do su dala sa sa ko na ni awa ba sa matik mo hojik isam chama bazar no le bi ngam sa hay ko hay ga le akoi ware hindu ngamte akoi juri le gamne le jai ha ichino am sai me yo other says da akoi na adigi ma akoi na dakata santi thune pura da lai bi chino ngam gi brak tang gyan da da ba ko na ba le na ko na se ko na ko la da ko santi